Coordinating Committee of Disturbance Free Education Zone Dimana Changsilliba Khongjang bu saugatladuna ZEO Zone 3 gi makhada lairiba Mahei Loisang chaniga tara mangagi oza Mihut singna Thoubal Athokpam Keithel da Wakat Mipham Chatthakhre Education sector khudingdagi makhal amatagi senkhai thumgai tawbiganu haina thaba play card sing sizinaduna Chatthakiba Wakat Mipham aduda school chaniga tara mangagi Mahut sinladuna Athokpam Basanta kauba oza amana fongdorakpada Tungi jati gi yumbiral oigadoriba satra satri sing asi matik chaba tingjang kaijang daba miyoi amamam oinaba lamjing biriba oza sing asida mapan thongi oiba aina yadaba mongda senkhai thumkhai ka hena torakpa asi tawbiganu oza singbu afaba mahairoi sing puthoknaba hena pukning changhanbiu haina fongdorakhi Ngasigi khunai asida lairiba oza gi sinphamda lairiba oza sing asina masa masa gi school sing sun chatlaga afaba chhatra sing afaba khunai gi jati gi jumbiren orakadaba sing ase akhoi puthok jage school da maram cha daba disturbance mayam pibi base tokpiu ngasi aiba numin asidagi pauje nasi Thoubal zone 3 gi oza singna amat toina punna lemina duna ngasi gi sit and protest asi tawbuga loinana adugumba ahenba demand sing maram cha daba uba thang uba ngamoi daba demand sing asi tawbiganu